Chief Minister Delhi da paisinkhre ngasi ayuk Amit Shah ga unagane mamang sahi gi me ahum dagi leptana satharagli Manipur gi lan gi phibam hena lusilakpaga iroinana mamang tha gi kuntra da kadang ban singthak kuki militant singna bom amasung nong mai kapsilakpada laikhidraba khulngakpa ni gi aroiba mathau mangam ngarang pangthokiba numitta Chief Minister N Biren New Delhi gi damak Imphal thadokre pawasina haibada mahak Indigo flight amada Delhi gi damak Imphal airport agi chatkibane Kongsada sida mahaki minister amasung MLA amata loina khidavana kari maram gi damak mahak mathanta satkhribana waibagi chapchaba maram khangba ngamkhidre ngarang gi kongsada sigi mangoinana mahakpu Delhi da laknaba union lainga ki lusingba sing maruwaina Home Minister Amit Shah gi maikaidagi anirakhanna khangalakpa laikhre haire adubu mahaki maikaidagi state ki wairiba law and order gi phibam asina thadokpa yadri haibadagi chatana leirakkhibane adubu ngahan amugana mahak laknaba akanba wafam phongdorokpadagi ngarang chatkibani haire Magna tongkiba Indigo gi flight asida Manipur lenga ki Advocate General su tongke adubu makhwayani khongbu oina satmi nakhibra natraga tongan na panthungpam singidamak satmi nakhibra haibadudi official oina khangba ngamkhide adum oina mak ngarang Delhi da thungkhraba Chief Minister na ngasi ayuk pung 13 kuntra da Union Home Minister Amit Shah ga unagane makata na topa Union Minister singasu unaraba yai haire adubu unabagi maram singde chapsana khangba ngamkhidre